Russian President Putin Syria onthaduna mapi mangkhre Cancer patient weriba Russian President Vladimir Putin masagi official Bangloda Syria dagi onthaduna mapi mangkhre haina Telegram channel amagi paw amana haire pawadu Putin ge bodyguard singdagi phangbani haire Ukraine da landaba haukraba matungda uba phangba mawongda masagi phibam yamna soksilakhiba chahi humbudra suraba Russian leader ase haukiba yumsa kaisagi numidang wairamda Siri da kumtharakpada ontharakhiba nei ningongna taraba matungda Siri thak manga do ontharakhi aduga makha tana amuk thak ani da nantharakhe yamna thina yaisinkiba duna maram oiduna thirin da cancer tawbadage treatment tawriba Putin ase mapi mangki haina channel aduna haikhe thawdok adu bodyguard singi mamang da thokiba nei makoina yamna thuna chensin Putin gi mateng pangkhe security officer ahumna manang nakpada thaba sofa amada phamanki aduga doctor kauki haire doctor laklabasu khudakta yengsin badingam khidai madu mahak masagi anaba leiba aduga mapisu mangki bagine haina pawgi source aduna haikhe ngasi fawbada Ukraine gi lanme lising taraga humdoirom si khrei chahi sigi February 23 da Russia na Ukraine bunumit kharani da Lauksinana bagi pandam da landa ba hukraba matungda ngasi phawbada Ukrainian lanme lising taraga humdoirom si khre haina sarkar gi top official amana phongdokre President Volodymyr Zelensky gi advisor weriba Mikhailo Podolyak na Ukrainian media da wangang badang lanmi si bagi masing asi Ukrainian Armed Forces ke General Staff na Commander in Chief Zelensky na yengsin bani haina phongdokhe maduda sikraba lanmi masing se lising tara dage hauraga lising tara gani thoi chamnga lising tara ga humdoi phawba oi haina Podolyak na haikhe lan asida sikiba micham masing se yamna yamlam gani haina thajai haina mahak na haikhe Ukraine da landa ba haurakraba matungda Russia gi lanme lak amarom su hat khrei masigi mathakta Russian lanme lak amadage lak amaga lising yangkhai phawba su sokhrei mangkhre natragana amughan na lan songna bachanglak pangam loidaba phibam da laikhre haina Podolyak na haikhe President gi advisor na lanmi si bagi masing piriba se Ukrainian military na confirm di tawdre khwaidagi nauba figure ama phongdorok liba se mamang tha da United States ke Joint Chiefs of Staff ke Chairman General Mark Milley na lan asida Russia gi oinasu amasung Ukraine gi oinasu lanmi lak amarom sikhre haina phongdokraba matungda nei Haukiba September thada Russian sarkar ge update amadade makhoi gi lanme lising manga ga chamapan kuntra taret khaktamag sikhre haina phongdokhe United Nations ki record matungina lan asida Ukraine dage refugee million 7.8 lom thorakre haire aroi bada tabi di bapum namak po thagat chare